Oinam ACG Keinou Thongkha Community Hall the Coordinating Committee of Clubs Organization and MEIRA PAIBI Lok Keinou Gram Panchayat na SINDUNA KHUL NGAKPA ECHA SHING PHABA YAROI Coming Operation TOUBA YAROI LOIDRINGEIDA KHUTLAI LOUKHATPA YAROI HAIBA demanda Wakat Meepham ama Pangthokhre Wakat Meepham atuda saruk yakibi Coordinating Committee of Clubs Organization and MEIRA PAIBI Lok Keinou Gram Panchayat ke member KHUTLAI hai Handak India ke President na Parliament Meepham da thamkiba wafam da Manipur ge wafam amata palamdaba Union Home Minister na Manipur ge issue ge matang da Meepham Pangthokhre da Manipur ge Chief Minister yawhandaba Prime Minister Narendra Modi na ngasi fawba Manipur ge wafam amata phongduktaba Manipur lenga ke Minister MLA kaya na Prime Minister unabachatpada unahandaba kaya asi fawbada lenga asige Chief Minister amadi MLA kaya na Delhi da chatlibasi kari maram gino Government of India na Manipur da yengliba manadaba miyeng ase yaninde haina so mahakna phongdokhe Manipur ki issue si ngasi fawbada karim ta torotraga hojik Manipur ki tampak lamdasu natragana aikoi gi chinga tamya akoibadasu mapan gi oiba force mayam ama thamjallamaga bombing operation mayam ama tawna ma sem sahalame kunngakpa sing khulai lokthokna ba kunngakpa sing pharana ba tawramaga thoksil mayam ama thanamaga Delhi da paisan biri base kari maram gino nasa khati gi khanmado topiro aikoi gi Manipur da tampak lamda bombing operation tawba yaroi tampak lamda gi hojik la loidri ngada khulai lokhatpa yaroi kunngakpa sing phaba yaroi